damakta SS Entertainment na puduna lakjari Ningol Khonjel. Ningol Khonjel final round da pumnamakpu taramna okjari. Aroiba oina contestant number 220 Laikhuram Eliza Chanu. Sheishakpi asigi CHANGKHONBI NINGOL khannabagi damakta Natoudo 220 haibakot asi ebiduna amadi sheishakpi asina saklive Eshei asibu mapung fana tabiraba matung adongi thamoida kari faubage haibado wahai pareng oina ebiduramu. Nungshi phong về xứ ngâm đê ina ta chẳng ba phong kỳ đi bên đi đâu aina khăn đốc ba yên thốc ba na ta đâu aina u hậu ba khăn hậu ba Nangi Nungshi Nangi Natoudo toubiduna ai đi hay na Nungshi này mata wandana irang punaga lakla badanang na ai ginak sida ai na nang bu mau jaba ai na nang bu pam jaba ai na nang bu Nungshi jaba se khang bi jaba di ai di nak tung in gani nang bu ai gi oi gani sheishakpi asibu pukning thogatpiba oina like comment share amamam ta toubiduna vote asi thadabiramu pumna mapu khuyumjai.